ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯀꯌꯥ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯍꯧꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯍꯧꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯏꯪ 2001ꯗ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ NACN-IM ꯒꯤ ꯁꯤꯖꯐꯥꯌꯔ ꯆꯠꯅꯍꯟꯕꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨꯁꯨ ꯑꯃꯅꯤ꯫ ꯖꯨꯟ 19ꯅ ꯂꯥꯛꯄꯗ ꯍꯧꯈꯤꯕ ꯏꯪ 2001ꯒꯤ ꯖꯨꯟ 14ꯗꯒꯤ ꯖꯨꯂꯥꯏ 18 ꯐꯥꯎꯕ ꯆꯪꯁꯤꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯁꯨꯡ ꯏꯍꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯖꯨꯟ 14ꯗ ꯕꯦꯡꯀꯣꯛꯇ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯍꯨꯠ ꯀꯦ ꯄꯠꯃꯚꯌꯥ ꯑꯃꯁꯨꯡ ꯂꯥꯜꯍꯧꯂꯨꯞ NACN-IM ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ TH ꯃꯣꯏꯕꯥꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NACN-IM ꯑꯅꯤꯒꯤ ꯁꯤꯖꯐꯥꯌꯔ ꯑꯀꯛꯅꯕ ꯉꯝꯈꯩ ꯊꯝꯗꯅ ꯆꯠꯅꯍꯟꯅꯕ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯅꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯗ ꯅꯨꯄꯤ ꯌꯥꯎꯅ ꯃꯤꯑꯣꯏ 19ꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ, ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯂꯟ ꯊꯨꯝ ꯕꯤꯜꯗꯤꯡ ꯀꯌꯥ ꯃꯩ ꯆꯥꯛꯈꯤ꯫ ꯃꯩ ꯆꯥꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔ ꯀꯌꯥ ꯌꯥꯎꯈꯤ꯫ ꯃꯤꯌꯥꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯐꯥꯎꯕ ꯂꯥꯟꯗꯥꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯉꯥꯛꯄ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯈꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ NACN-IM ꯒ ꯁꯤꯖꯐꯥꯌꯔ ꯇꯧꯅꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯁꯤꯖꯐꯥꯌꯔ ꯆꯠꯅꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯗꯕ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯏꯪ 1998ꯒꯤ ꯖꯨꯂꯥꯏ 15ꯗ ꯕꯦꯡꯀꯣꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯅ ꯆꯍꯤ ꯑꯗꯨꯒꯤ ꯑꯣꯒꯁꯠ 1ꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯁꯤꯖꯐꯥꯌꯔ ꯆꯠꯅꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯑꯣꯒꯁꯠ 4ꯗ ꯏꯝꯐꯥꯜꯗ ꯆꯠꯈꯤꯕ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯕ ꯔꯦꯂꯤꯗ ꯃꯅꯤꯄꯨꯔꯗ ꯁꯤꯖꯐꯥꯌꯔ ꯆꯠꯅꯍꯟꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯤꯖꯐꯥꯌꯔ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯎꯗꯨꯅ ꯑꯃꯁꯨꯡ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯅꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯐꯥꯌꯔ ꯑꯀꯛꯅꯕ ꯉꯝꯈꯩ ꯊꯝꯗꯅ ꯆꯠꯅꯅꯕ ꯕꯦꯡꯀꯣꯛꯇ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯖꯐꯥꯌꯔ ꯆꯠꯅꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯤꯖꯐꯥꯌꯔ ꯆꯠꯅꯍꯟꯕꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯒꯤ NDA ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯅꯤꯡꯊꯤꯅ ꯈꯪꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯕꯦꯡꯀꯣꯛꯇ ꯅꯥꯀꯜ ꯑꯅꯤꯅ ꯁꯤꯖꯐꯥꯌꯔ ꯑꯀꯛꯅꯕ ꯉꯝꯈꯩ ꯊꯝꯗꯅ ꯆꯠꯅꯍꯟꯅꯕ ꯌꯥꯅꯆꯦ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ CRPCꯒꯤ ꯙꯥꯔꯥ 194 ꯆꯂꯥꯏꯗꯨꯅ ꯃꯤ 5 ꯅꯠꯇ꯭ꯔꯒ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯑꯃꯁꯨꯡ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯊꯤꯡꯕ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯔꯦꯂꯤ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏ, ꯍꯣꯝ ꯃꯤꯅꯤꯁꯇꯔ LK ꯑꯗꯚꯥꯅꯤ, NACN-IM ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ TH ꯃꯣꯏꯕꯥꯅ ꯆꯤꯡꯕꯒꯤ ꯏꯐꯤꯖꯤ ꯃꯩ ꯊꯥꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯐꯥꯌꯔꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯑꯀꯟꯕ ꯏꯍꯧ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯉꯝꯈꯩꯒꯤꯗꯃꯛ ꯍꯧꯈꯤꯕ ꯏꯍꯧꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯪ 2002ꯒꯤ ꯖꯨꯟ 14ꯗꯒꯤ ꯖꯨꯂꯥꯏ 18 ꯐꯥꯎꯕ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨꯅ ꯑꯣꯏꯔꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯀꯅꯥꯃꯠꯇꯅ ꯁꯤꯡꯅꯔꯛꯄ ꯌꯥꯔꯣꯏ, ꯁꯤꯡꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯏꯍꯧ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯈꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯖꯨꯟ 14ꯒꯤ ꯕꯦꯡꯀꯣꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯖꯨꯂꯥꯏ 18ꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯀꯛꯅꯕ ꯉꯝꯈꯩ ꯊꯝꯗꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯍꯨꯝ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯍꯨꯝ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ NACN-IM ꯒꯤ ꯁꯤꯖꯐꯥꯌꯔ ꯆꯠꯅꯗꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NACN-IM ꯑꯅꯤꯒꯤ ꯁꯤꯖꯐꯥꯌꯔ ꯆꯠꯅꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯤꯡꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯏꯍꯧ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯉꯝꯈꯩꯗ ꯁꯤꯡꯅꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯀꯨꯀꯤꯖꯣ ꯀꯥꯡꯕꯨꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯀꯟꯕ ꯗꯤꯃꯥꯟ ꯂꯩꯔꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯉꯝꯈꯩ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ
ꯃꯤꯌꯥꯝꯅ ꯉꯝꯈꯩꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯉꯝꯈꯩ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤ ꯐꯤꯔꯦꯞ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯅꯧꯍꯧꯅꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯤ꯫ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯁꯤꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫